Hai ma'am, anh ngasiꯗꯤ ꯃꯌꯥꯝꯅ ꯉꯥ ꯊꯣꯡꯕ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯆꯥꯔꯛꯑꯒꯦ. ꯉꯥꯒ ꯄꯥꯟꯒ ꯊꯣꯡꯉꯦ, ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯑꯩꯅ ꯇꯧꯔꯦ. ꯑꯗꯣ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅꯗꯤ ꯗꯥꯏꯔꯦꯛ ꯁꯤꯟꯖꯔꯒ ꯅꯝꯕꯗꯤ ꯅꯠꯇꯦꯕꯀꯣ. ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯁꯨꯝ ꯊꯣꯡꯕꯗꯨꯗꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯍꯥꯏꯕꯗꯤ ꯀꯨꯏꯁꯨ ꯀꯨꯏꯔꯛꯑꯕꯅꯤꯅ, ꯚꯤꯗꯤꯑꯣ ꯊꯥꯒꯠꯁꯨ ꯀꯨꯏꯔꯕꯅꯤꯅ ꯅꯝꯖꯔꯛꯄꯅꯦ. ꯑꯗꯨꯅ ꯑꯗꯨꯝ ꯅꯝꯃꯒꯦꯅ. ꯑꯗꯣ ꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ, ꯑꯗꯨꯒ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯍꯥꯏꯔꯛꯑꯒꯦ ꯃꯦꯝ. ꯍꯥꯎꯋꯦ ꯌꯥꯝ. ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯤꯔꯤꯅꯦ ꯃꯥꯏꯔꯦꯟꯒ ꯄꯥꯟꯒ ꯍꯥꯏꯗꯧꯅꯦ, ꯄꯥꯟꯒ ꯉꯥꯒ ꯊꯣꯡꯉꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯈꯥꯃꯟꯒ ꯊꯣꯡꯕꯅꯦꯕ. ꯌꯥꯝ ꯍꯥꯎꯋꯦ. ꯃꯃꯥꯡꯗꯁꯨꯀꯣ ꯇꯞꯇ ꯂꯦꯝꯍꯜꯂꯦ. ꯑꯗꯣ ꯑꯩꯅ ꯂꯦꯝꯍꯜꯂꯤ ꯀꯩꯅꯣ ꯍꯥꯏꯕ ꯌꯥꯝ ꯌꯥꯎꯋꯦ. ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯦꯝꯍꯜꯂꯔꯣꯏꯒꯦ. ꯑꯩꯅ ꯉꯝꯗꯧꯕ ꯆꯥꯡꯗꯣ ꯑꯣꯏꯅ ꯍꯥꯞꯄꯕꯅꯤ. ꯑꯃꯨꯛ ꯆꯥꯏ ꯍꯥꯏꯃꯟꯗꯅ. ꯍꯥꯎꯋꯦ ꯉꯁꯤ ꯌꯥꯝ. ꯊꯛꯑꯔꯣꯏꯒꯦ, ꯃꯊꯪ ꯂꯣꯏ ꯊꯛꯑꯒꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯄꯥꯠꯇꯒꯤ ꯐꯥꯔꯛꯄꯅꯦ. ꯂꯥꯡ ꯊꯥꯔꯒ ꯂꯨ ꯅꯨꯡ ꯊꯨꯝꯕ ꯈꯣꯠꯄ ꯇꯧꯋꯦ ꯑꯩꯈꯣꯏ ꯕꯥ. ꯑꯗꯨꯅ ꯉꯥ ꯆꯥꯕꯗꯤ ꯑꯗꯨꯝ ꯄꯦꯜꯂꯦ. ꯑꯩꯈꯣꯏ ꯃꯤ ꯀꯣꯠꯄꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯀꯣ, ꯃꯤꯠ ꯁꯣꯛꯄ ꯐꯩ ꯈꯣꯠꯂꯦ, ꯃꯤꯠꯇ ꯌꯥꯝ ꯀꯥꯟꯅꯩ ꯈꯣꯠꯂꯦꯅ. ꯑꯗꯨꯅꯦ ꯀꯣꯠꯆꯕꯅꯦ. ꯑꯗꯨꯝꯗꯤ ꯀꯣꯠꯂ ꯆꯥꯏꯀꯣ. ꯍꯜꯂꯛꯄ ꯃꯇꯝꯗ ꯕꯕꯥꯅ ꯌꯥꯝ ꯍꯥꯎꯋꯦ. ꯉꯁꯤꯗꯤ ꯉꯝꯅꯕ ꯂꯦꯃꯟꯖꯔꯣꯏꯒꯦ. ꯈꯔ ꯅꯍꯥꯟꯒꯤꯁꯤꯁꯨ ꯌꯥꯝ ꯂꯦꯝꯍꯟꯗꯅ ꯆꯥꯅꯤꯡꯕꯗꯣ ꯈꯔ ꯄꯨꯛ ꯊꯟꯕꯒ ꯋꯥꯠꯂꯨ. ꯁꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯩꯗꯤ ꯄꯥꯛ ꯆꯥꯗꯦꯕ ꯃꯌꯥꯝ. ꯄꯣꯛꯁꯨ ꯆꯥꯗꯦ. ꯑꯍꯥꯟꯕꯅꯤ ꯃꯌꯥꯝ ꯊꯥꯒꯠꯇꯅ ꯑꯩꯁꯨ ꯆꯥꯕꯗꯣ ꯈꯔ ꯍꯩꯕ ꯋꯥꯠꯂꯦ. ꯁꯤꯗꯤ ꯑꯅꯤꯔꯛꯇꯤ ꯁꯣꯏꯗꯅ ꯆꯥꯅꯕ ꯑꯩꯁꯦ. ꯊꯣꯡꯕ ꯆꯥꯊꯔꯛꯀꯦ. ꯌꯥꯝ ꯍꯥꯎꯋꯦ.
Ui, con này nè. Mà rùm nhỏ. Này mấy đi ra tô kìa. Cái hôm chạp em băm gì? Cái hôm gì? Ấy gì? Em băm gì phải nhỉ? Sao tôi hay sao em phải nhỉ? Cái hôm. ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯦꯀꯣ ꯍꯨꯏꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ